Iramdam ase chaokhat maikeida puraknaba Ireicha Khudingmak thabakta Chilhao Thidana Iromdom Lepchanaba hotnabagi matam oire haina MAHUD ke Director Ngangom Uttam phongdokkhre wafam ase Kanglei Economic Development Organization kedoge Taranipan Suba Mapok Mun Thoramda Mahakna phongdokhibani GM Holder ngasi pangthokiba thoram maduga mari leinana MAHUD ke Director Ngangom Uttam hai mamangai ki matamda aikoi ipai pu singna lenga ki thabak tawdrabasu angamba thabak suduna imung manung pubada natana machamasu larik tamhanduna mi oinanaba hotnarami adubu ngasidi lenga ki thabakna thabak oina khalakpa asina tungi miroda achauba safu ma pirakle asigumba fibam asida kedona lamdam asigi nahakaya sunombagi haina bi lehenna bahotnarakliba ase thaganingai ni haina mahakna phongdokhe Mahakna makata na hai India lenga ki AS policy na kumang chawsina changsilakpaga iroinana Northeast ki region ase yamna maru oiba mafam amani haina lawnarakli matam asida Manipurna chaokhatpagi lambida kumang chawsina changsin nabagidamang Ireicha Khudingmak thabakta Chilhao Thidana isana haina zaba sinfam singda mai onsindna Iromdom Lepchanaba hotnabagi matam oire haina mahakna makata ki Haujiki Manipuri ki lairiba phibam Manipuri ki miyam ki wakhalol masida phonghanba matamda kedu Haujiki Manipuri ki lairiba phibam Manipuri ki miyam ki wakhalol masida phonghanba matamda kedu yamna chauraba thodang ma leiba akhoina pi ngai de sungai masi ima ipana macha singda karida hangakpase pi ngai nang chauraga kari oini doctor oigadra engineer oigadra police oigadra na sumaina government ki thabakta ani ahum khuthiaga paba yaba masi hairaga madu manungda apamba khalanbagi ma amasum lakpa aduga manipur sida akhoi ki ipai pu sing sidi sura nomaga talaga chajaramine adu maina sura nomaga talaga chajaramba mayam dugi mahutta akhoi government gi thabak sina henna maroi boina khanba asama thammaga mana ayingba awabdo khangaga ayingduma lengibodo adu maina ai gi punsida awaba lakpa matamda isana pamiba pandamdo mitta uba tabiyoba kauthopi ganoba ai ngasi wajarasu hayengdi asi yorakidoini haina madugi asaduda adugi isana isabu puning thawgacharaga madugi mainga do phangaga kona biu sungsoi soidana mai pakani Ngasigi thauramada MAHUD amadi IPR ke Director Ngangom Uttam kedoge President S Maniton MA OBC amadi SC ke Director Banti Konthosam amadi Imphal West District Police Commando gi DSP M Sudin amatang sitna Chief Guest President amadi Guest of Honor oina sarugya ki thauramada kedoge Souvenir amasu phong kibaga loinana kedona Haudorakpa matamda achauba thodang laukiba miyoi singda achamba khudol piduna ikai khumnaba utke loinana kedoge Kanglei Chakhum and Catering Service launch tauki